People continue to celebrate the third day of YAOSHANG festival with gaiety by holding various entertaining events. Impact News sub-editor Joyశ్రీ Usham, Sonali Maibam and camera person Arambam Johan brings you an exclusive report. Let's have a look. Ngasi YAOSHANG kumai gi humni suba numit asida thangmaiban amadi Imphal West ki atay atopa mafamsingda YAOSHANG kumai matau karamna pangthoknari haibasi miyamda paudam jage miyeng taminarasi Sananing masing angang yam tholok pa yam nungai do yam harawe chahi magi oina lakpanina akhoi da jam harawa poksai yakoi sana khona jakoi khara ju pamjaroni na YAOSHANG sport lakpasida akhoi angang miyam na YAOSHANG jingai jai angang miyam na akhoi angang miyam na sport pamjaba makhal laktuna akhoi bu pukning dagot piu club si maming ti si thawma me improvement club akhoi club sida YAOSHANG sport si jai yam nungai haide LEIKAI is sport of Shin Maninago. And I am Tolak Pa, the year Imano, I am Tolak Position and hike. Nankai sports hour again. Bukan prize laure. Pitok the first stab of hot pocket hour baba. I'm thinking out the night. I like I go in a day sports na porese not only a koina suti manungsida nungai bangang mayang malang minaba. Sita na tanangang sing sita discipline na mayam pajanam pore. Adudagi plus ako LEIKAI si after sports da yam nung si sana na laiba harmony amasupire. Unity se ako sports gi matong na sunay am sang na ako LEIKAI se hamana mabu support na cooperation na harmony manung si sana bam pore. Si mayam pajaba sports ki yam kana bane na haijani. Te akhoi se akhoi football club am su am kana semgali. Oji bokti ma singdi sudri ado akhoi khram na kan tawgi te di oji kana honari. YAOSHANG nungai bro nungai ya YAOSHANG gi sei sakpa hai bro thai ti ya jagoi di saba hai bana tro amta sabiro yamti yengin ne nangila toda lamba fangda bawa kuda Sibai ba pakang di aura. Rhyme sama thiro se. She's being a card. I got a happy YAOSHANG. I could say YAOSHANG Monday. I could LEIKAI they sat home day. I could LEIKAI the lock but the liro. Bumjama nandu. I take it oining ba. Namang the kanasu. Hanning the ba. LEIKAI sat home day. LEIKAI sat home day. LEIKAI lock but the liro. I take oining ba. Paisa zina kai doi ba duga Thamjan doi ba mama da pisan doi ba Noi cha ka jana roi dro hai jibo paisa mama janani ya okay ngasi na han bro thali jana ngai thak na han ke chu thale ama chen kare ngo happy YAOSHANG kem phangage YAOSHANG paisa that pa je 90 pange. Paisa je ke doi no duga Boy gumba lai duba. Si uripo haisnam LEIKAI dani hujiki lairaga sida angang macha sina paisa that pagi kano sin ado hujik akhoina uzare ado makha tabuji yengmina kisi happy YAOSHANG in the meantime. I give maming Tanisha ko I first tare. I get him to first second tare. I na third taba hanjabam Bansika Sharma. Ado YAOSHANG kumai das minus 4 pang thok nungai bro. Nungai Paisa ka thalaroi dro nang dia. Thatning de da. Paisa thaning de kai ke. Talle. Talle. Happy YAOSHANG!
Yaoshang manungda inkhalagliba nahasingda sana khonabagi ithil hapiribasi afaba khongthangni haibada Heman Bathogloi Taubatabu sana khotnabagi event sing asi yausang manungda khakta natabida atopa matamdasu pangthoklagadi Manipur asi sana khonabagi lamda amuka henna khumang chawsingani Paudam jaribi aihak Sonali Maibam aihak Joyce Usham camera person Yohen Arambam ga loinana Impact News Imphal